Manipur Central University gi regular BC athu matamda haplagani haina Union Education Minister na thajaba pirakle. Imphal East District ki manung channa Kanchipur da leiriba Manipur University asi English ngani ga manga dagi Central University on khraba matung dagi hojik phawba regular vice chancellor amata haptana leirakliba asi regular BC ama hapina ba Rajya Sabha gi MP sana jawba leisembana ngasi Union Education Minister Ramesh Pokhriyal unaduna taksinkhre. New Delhi gi 27 Sabdarjang Road ta leiba Education Minister gi residential dangasi ayupung mapan makai tabada MP leisem basana jawba unakiba duda University gi regular BC ama athu matamda hapa mathau tabagi warol yawba ai baserol amasu ningthauna Union Minister da khusinaki loinana Union Education Minister na athubada Manipur University gi regular BC ama haplagani madugi damakta process tawba loisilakle haina ningthau sana jawbada thajaba pirakhi hai November 2018 dagi court na appoint tawrakpa administrator amana English ngani ga kungi November kuntha phawba Manipur University control tawduna laki masagi matungda English ngani ga kungi December 10 dagi hojik phawba BC in charge anina mathang charge puduna laki regular BC khannabagi damakta English ngani ga kungi August 18 amadi kunda shortlist tawraba candidate sing committee amana education minister da pisin khrabasu ngasi phawba tang taba ama khangdana lakibani Oiriba phibam asina university gi academic amadi administration da apanba kaya thoktuna lagli university asigi court meeting convocation English ngani ga tara manga dagi hojik phawba pangthokpa ngamdana leiri masigi mathakta regular teaching amadi non teaching staff khan bangamdri university asida laboratory library gi lairik hostel department kaya gi classroom gi awatpa polam sing regular BC leitabana menkhat pangamdana leiriba kaya sisu MP ningthau sana jawbana Union Education Minister da pi khiba serol aduda marik chumna palli hairi atopa pawmana Police Commando singi allowance pithok taba sahi ani hele good service mark piba lepkhiba penadre Manipur gi law and order ngak senba counter insurgency thengnaba amadi Manipur da mayai kawa drug karbar tawbu sing phagatpada achouba thodang loriba Manipur Police Commando personnel singda Manipur Sarkar gi Home Department na piramba CDO allowance adu pikhidaba sahi ani hele Pauche asina phangba pawgi matunginadi pifam thokpa CDO allowance asi pibi dabadagi commando personnel sing mapukning hanthaba phawre loinana sarkar na makhoi bu mirai bire haina longnare thamada CDO allowance oina lupa lising ani piramba asi ngasidagi sahi ani gi mamangdagi pikhidawani adubu thakhara gi mamangda Chief Minister N Birena CDO allowance asi amuk hanna piragani haina se thokhiba leirabasu thabak oina pangthok pidana leiriba asi bu penadre Amaromda counter insurgency thengana bahonabada chawbu thodang loriba police personnel sing maruwaina commando police singda mathau masakhang na thabak pangthokpagi damakta good service mark GSMP duna police personnel singi mapukning thogat piramba du sahi ani muk leptuna leire hairi Pausina hai mathau masakhang na pangthokpa police personnel singda good service mark pi duna hena mathau pangthokna bahona phamthoi loinana good service mark phangba police personnel singna promotion kabagi khudong chaba phanghalamba dusu lambi kakthat pikhibaga chap manare maramaduna hiram asigi matangda Home Department su puriba Manipur ki Chief Minister N Biren amadi Manipur Police ki makok thongba Director General of Police ki athuba miyeng changduna commando singda CDO allowance amadi police personnel singda good service mark pibibagi thabak asi makha tana sathabiduna police personnel singi pukning thogat piba chumi hairi atopa pawmana Maira rally satuna yaningdaba phongdokre Masamaki official quarter dagi yamlaba crore kuntaret henbagi drug kaloina na phawada senaba lukhosei jawbu mara leite haina thadokhiba aduga mahaki driver ama amasung helper ama da drug sing adugi mapuni haiduna conviction tarakpa amasung hokhiba chahi 2019 gi Augusta Thobal district ki manung chanba Phaudel Kairembadagi Thobal district police na international market ta crore chamri rongi mamal oigadaba drug phawada chenaba Myanmar citizen ama yauna mioi mapan amasu handakta thadokhiba loinana lukhosei jawgi case asi Manipur Lengak na higher court appeal satuna mara leiba drug lalon bada chenaba mioi singcherak PBU haina miyamna sangsilakpa khongjangi saruk ama oina hokhiba tang 12 gi numidang pung 3 tabada Imphal West District ki manung sanba Kodompokpi Mayai Lekai Kodompokpi Mayai Lekai Nisaban Association amasung Kodompokpi Mayai Lekai unit ka punna khusam na duna miyam gi oiba maira gi khongsat ama satkre satkiba maira gi khongsat adu Kodompokpi Mayai Lekai dagi khongsan ba hokhi amasung Mekola Kaithel phawduna satlaba matungda khongsan ba hokhiba mafam aduda amuk halaktuna maira khongsat adu loisinki
Maira khongchat aduda punna nupa amasung nupi chama yankhi romna saruk yaki maira khongchat aduda saruk yaki ba miyam aduna lukho sei jau thadok pa yaningde drug lalon ba cherak piu amasung war on drugs phagi tahanganu haibana singba kholau sing lauduna maira gi reli adu satki hairi atopa pawmana Manipur gi asengba puwari thiduna haurakliba mirol da kanaba PC awang nongpok state singda Manipur na office mangjil thari CM Manipur de yelhungei dagi leiraklaba tongan ba community singi folk song sing thijinduna Manipur gi asengba puwari thiduna tunggi mirol da khanganduna kanaba PC loinana khoi amatani haibadu puwari na taseng na taknaba honasi haina Chief Minister N Biren na phongdokre Wafam asi ayuk pung tarama thoi tabada Imphal gi Singmairong da leiba Hotel Classic Grande da pangthokiba Senapati District ki District Administrator oina thopuriba Kiran Napiba Folk Tales of Mau Maram Enda Paumai haina mingthonba comic book asi release tawbagi thorumda Chief Guest ki warol piraduna Chief Minister na phongdokibani Chief Minister na makha na phongdokibadadi maitei na tampakta sauduna leire tangkhulna ukhul da sauduna leire Maduna tongan ba community singna mana khundari ba mafam singda saunaduna leire aduna tongan ba community sing amaga unaduna wari watai sanaduna Manipur gi asengba puwari thiduna aikhoi amatani haibadu utuna nungsina leimina na bahonasi Senapati District ki DC Kiranna Folk Tales of Mau Maram and the Paumai gi oiba comic ama puthokliba yamna thaganingaini Makata na su team ama semlaga Mau Maram da leiriba halaman singi manakta salaga lamdam sigi asengbu puwari gi wari wakhong khangnaba honagani haiki Chief Minister na phongdokhibada Mau Maram da British ki matamda leiramba pukri amada mitei ningthaugi khuzai takibagi wafam leiri hairiba pukri si ningthina semgatnaba honagani Maduna lamdam asigi aibasing layekpasing isai sakpasing tongan ba hiramda thabak tawribasing na Manipur gi tongan ba community sing gi asengba wari thidoktuna aikhoi masel amaga tana thana yadraba mari lei haibadu taknaba honasi Folk Tales ta asengba lamdam sigi wari wakhong kaya ama leiribani aduna Manipur gi manung hanjinba mafam singda sanglaga Folk Tales sing thijinduna karamna Manipur gi society amadi mapung phaba nation ama form tawrakhibano haibadu khangnaba honasi Folk Tales na maram oiduna aikhoi gi marakta kaunaruraba amadi tatnaruraba mari adu amu hanna hanjin hanba ngamduna aikhoi gi marakta khaibung leinariba si kokhanba ngamgani haiki Amarom danga si nungtil pung ama taba matamda all secretariat ki conference hall da Chief Minister na office hangdoktuna office ki sizinana ba punna computer shamaga marfutaruk rom yenthokre thormaduga mari leinana wangang bada Chief Minister na phongdokhibadadi Bharat ki awang nungpok state singi manungda hojik phawda Manipur na office ki thabak thorom singda mangjil thana sali English ngani ga kungi September 9 da Manipur gi oina office launch tawki Hojik phawda department humphuni thoi cover tawba ngamle aduna office ki thabak thoram sing mapung phana chawkhatna ba sarkarna achawba thodang logduna honagani haiki atopa pawmana leipak asigi oina mioi crore ama dasmik suino taruk naba phakre mioi lising tarani thoi ke chamani phum doi COVID-19 positive oiba nauna thengnare Leibak asigi oina punna pabada haukiba pung kunmari da nauna layong ulaklaba anaba lising tarani thoiga chamani phum doi thengnabadagi COVID-19 gi apunba anaba masing crore amaga lakh nipan ga lising maudrani thoiga chatret ni phutarukta hengale Amaromda recovery gi apunba masing crore ama dasmik suino taruk yore haina Union Health Ministry gi data da udli update taruba data asida ngasi ayuk pung nipan phawda laichat asina naba mioi chamaga sukna ahum sikhiba si tharaga sikhiba apunba masing lakh amaga lising yankhai mangaga chamnga yankhai da hengatle haina udli Maraksida lebak senba thungna January 13 COVID vaccine tika thakiba ahanba batch ki oina mioi sing ngasi dagi second dose ki COVID vaccine tika thaba haukre Ngarang phawda healthcare workers aduga frontline workers lakh 138 hena COVID vaccine tika thakre haina lengak na hairi tika thakraba beneficiary gi apunba masing gi sada mawda terena apenba phongdoknari India na July tha phawda COVID-19 gi mayokta mioi crore kunthra da tika thana ba pandam thamli Manipur da ngarang dagi ngasi ayuk pung nipan phawda COVID-19 nauna layong utlaba nupi taret yauna mioi taramathoi thengnabadagi apunba ana masing lising kunma pan ga chama humputaruk yaure Apunba masing asigi manungda mioi lising kunipan ga chatret kuntha taret recover tawkhre laichat asiga mari leina na sikhiba masingna chahum ga humdra humdoini aduga hojik laikan aduna leiriba mioi yankhai mangani naba phawgi changcha da maudrani pandasmik mangani yaure haina pari Maraksida irai numit phawda COVID-19 vaccine tika kapkhiba apunba masing lising taramapan ga chani humputaruk yaure masi ngarang khakta da mioi lising ahum ga chahum kuni thoi tika thakibagini
ऑफिशियल ओइबा पाउगी मतुंगिना कोविड-19 दगी ngakthoknaba tika thakiba beneficiaries amata hujik phawbada sidri adumoinamak main oiba vaccine reaction beneficiaries nipuma thoida thengnarabasu mayumda section tharang lakhotuna potharaba matungda hujik wakat leitre hairi